ꯑꯩꯈꯣꯏꯒꯤ ꯂꯩ ꯍꯥꯏꯕ ꯂꯩ ꯐꯖꯈ꯭ꯔꯕ ꯂꯩꯁꯦ ꯃꯁꯤꯅ ꯐꯥꯎꯕ ꯈꯜꯂꯤꯕ ꯂꯥꯛꯀꯗꯕ ꯑꯌꯨꯛꯇ ꯃꯈꯣꯏꯁꯦ ꯃꯟꯗꯤꯔꯗ ꯆꯠꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕꯒꯤ ꯃꯣꯡꯐꯝꯗ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯔꯝ ꯑꯁꯤꯅ ꯄꯨꯟꯁꯤꯗ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯑꯁꯥꯅ ꯃꯥꯡꯈ꯭ꯔꯕꯁꯨ ꯅꯪ ꯄꯨꯟꯁꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯒꯤ ꯑꯁꯥꯗꯤ ꯃꯥꯡꯍꯟꯒꯅꯨꯕ ꯅꯪ ꯍꯣꯠꯅꯗꯨꯅ ꯑꯗꯨꯝ ꯆꯠꯂꯨꯕ ꯅꯪꯅ ꯑꯗꯨꯝ ꯍꯣꯠꯅꯗꯨꯅ ꯆꯠꯂꯕ ꯅꯪꯅ ꯌꯧꯅꯤꯡꯂꯤꯕ ꯃꯐꯝ ꯅꯪꯒꯤ ꯄꯟꯊꯨꯡ ꯑꯗꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤꯕ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯃꯈꯣꯏꯅ ꯂꯨꯍꯣꯡ ꯈꯨꯗꯣꯡꯂꯕ ꯇꯨꯡꯗ ꯑꯃꯅ ꯑꯃꯕꯨ ꯄꯦꯟꯅꯍꯟꯕ ꯉꯝꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯟꯅꯕ ꯀꯌꯥ ꯑꯃ ꯈꯥꯏꯅꯕ ꯀꯌꯥ ꯑꯃ ꯑꯃꯅ ꯑꯃꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯤꯕ ꯃꯁꯤꯒꯤ ꯃꯔꯝꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯂꯕ ꯇꯨꯡꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯩꯈꯣই ꯂꯩꯃꯤꯟꯅꯕꯗ ꯍꯤꯞꯃꯤꯟꯅꯕꯗ ꯇꯨꯃꯤꯟꯅꯕꯗ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯈꯪꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯈꯔ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯨꯄꯥ ꯅꯨꯄꯤ ꯂꯣꯏꯅꯕꯗ ꯂꯨꯍꯣꯡ ꯈꯨꯗꯣꯡꯂꯕ ꯀꯥꯟꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯁꯤꯡꯁꯦ ꯀꯔꯤ ꯈꯪꯖꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗ ꯑꯃꯅ ꯑꯃꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯦ ꯃꯁꯤ ꯌꯥꯝꯅ ꯈꯪꯖꯤꯟꯕ ꯃꯊꯧ ꯇꯥꯏꯕ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯄꯥꯝꯕꯁꯦ ꯀꯔꯤꯅꯣ ꯃꯥꯅ ꯄꯥꯝꯖꯔꯤꯕꯁꯦ ꯀꯔꯤꯅꯣ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯔꯒꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯅ ꯄꯥꯝꯖꯔꯤꯕꯁꯦ ꯀꯩꯅꯣ ꯀꯔꯤ ꯇꯧꯔꯒ ꯃꯥ ꯍꯔꯥꯎꯖꯩ ꯃꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯈꯟꯕ ꯃꯊꯧ ꯇꯥꯏꯕ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯜꯂꯕ ꯅꯨꯄꯤꯅ ꯅꯨꯄꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯜꯂꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯩꯗꯧꯉꯩꯗ ꯈꯟꯅꯕ ꯆꯩꯅꯕ ꯂꯥꯛꯂꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯉꯥꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯁꯨ ꯆꯠꯀꯅꯤꯕ ꯅꯨꯡꯉꯥꯏꯅꯗꯕ ꯄꯦꯟꯅꯗꯕ ꯑꯃꯠꯇ ꯂꯩꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈꯟꯅ ꯆꯩꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯄꯦꯟꯅꯗꯕ ꯂꯥꯛꯂꯤꯕꯁꯤꯡꯁꯦ ꯑꯃꯅ ꯑꯃꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯅꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗꯅꯦꯕ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯅꯨꯄꯥꯗꯀꯣ ꯂꯩꯕ ꯂꯨꯍꯣꯡ ꯈꯨꯗꯣꯡꯂꯕ ꯀꯥꯟꯗ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯊꯣꯛꯄ ꯃꯍꯧꯁꯥꯒꯨꯝ ꯑꯣꯏꯗꯕ ꯃꯁꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅꯗꯤ ꯂꯩꯗꯅ ꯑꯩꯈꯣꯏ ꯑꯦꯛꯁꯥꯏꯠꯃꯦꯟꯒꯨꯝꯕ ꯈꯖꯤꯛꯇꯪ ꯃꯁꯤꯒꯨꯝꯕ ꯀꯌా ꯑꯃ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯨꯍꯣꯡ ꯈꯨꯗꯣꯡꯂꯕ ꯀꯥꯟꯗ ꯂꯩꯀꯥꯏ ꯀꯣꯏꯔꯛꯂꯤꯕꯁꯦ ꯔꯤꯖꯟ ꯑꯁꯦ ꯃꯁꯤ ꯋꯥꯔꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯃꯈꯜ ꯃꯈꯜ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯂꯩꯀꯥꯏ ꯀꯣꯏꯔꯤꯕꯁꯦ ꯅꯨꯄꯥ ꯈꯪꯗꯦ ꯅꯨꯄꯤ ꯈꯪꯗꯦ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯅꯪꯒꯤ ꯅꯨꯄꯥꯗ ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯤꯡꯗꯣ ꯑꯣꯄꯦꯟꯂꯤ ꯁꯤꯌꯔ ꯇꯧꯊꯣꯛꯄ ꯑꯩ ꯃꯁꯤ ꯄꯥꯝꯃꯤ ꯃꯁꯤ ꯄꯥꯝꯗꯦ ꯃꯁꯤ ꯇꯧꯔꯒ ꯑꯩ ꯍꯔꯥꯎꯖꯩ ꯄꯦꯟꯅꯖꯩ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯁꯨꯀꯣ ꯅꯪꯒꯤ ꯅꯨꯄꯤꯗ ꯍꯥꯏꯌꯨꯕ ꯑꯩ ꯃꯁꯤ ꯄꯥꯝꯃꯤ ꯃꯁꯤ ꯄꯥꯝꯃꯤ ꯃꯁꯤ ꯇꯧꯔꯒ ꯑꯩ ꯄꯦꯟꯅꯖꯩ ꯑꯃꯅ ꯑꯃꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯅꯤꯡꯊꯨꯡꯍꯜꯂꯨꯕ ꯀꯩꯗꯧꯉꯩꯗ ꯈꯟꯅ ꯆꯩꯅꯕ ꯂꯩꯔꯣꯏꯕ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤꯕ ꯐꯅ ꯅꯈꯣꯏꯅ ꯇꯧꯔꯒꯁꯨꯀꯣ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯒꯅꯤꯕ ꯃꯇꯝ ꯄꯨꯝꯕꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯀꯣ ꯅꯨꯡꯁꯤꯕ ꯑꯃ ꯃꯇꯝ ꯄꯨꯝꯕꯗ ꯐꯥꯎꯗꯨꯅ ꯂꯩꯒꯅꯤꯕ ꯌꯨꯝꯗꯒꯤ ꯀꯅꯥꯃꯠꯇ ꯂꯩꯀꯥꯏ ꯀꯣꯏꯅꯤꯡꯉꯣꯏ ꯌꯨꯝꯗꯒꯤ ꯂꯩꯀꯥꯏ ꯊꯣꯛꯅꯤꯡꯂꯣꯏꯕ ꯑꯃꯅ ꯑꯃꯕꯨ ꯄꯦꯟꯅꯍꯟꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡꯁꯦ ꯌꯨꯝꯗ ꯂꯩꯅꯤꯡꯕ ꯐꯥꯎꯔꯛꯂꯣꯏ ꯌꯨꯝꯗ ꯑꯗꯨꯛ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯔꯛꯂꯣꯏ ꯃꯄꯥꯟ ꯀꯣꯏꯅꯤꯡꯂꯛꯀꯅꯤ ꯃꯄꯥꯟꯒꯤ ꯆꯠꯅꯕꯤ ꯌꯦꯡꯅꯤꯡꯂꯛꯀꯅꯤ ꯑꯗꯨꯒ ꯃꯄꯥꯟꯒꯤ ꯆꯠꯅꯕꯤ ꯌꯦꯡꯂꯨꯔꯕ ꯀꯥꯟꯗ ꯃꯄꯥꯟꯒꯤ ꯆꯠꯅꯕꯤ ꯑꯗꯣ ꯍꯩꯅꯈ꯭ꯔꯒꯅꯤꯕ ꯃꯗꯨꯅ ꯍꯩꯅꯔꯕ ꯀꯥꯟꯗ ꯇꯨꯡꯗ ꯈꯟꯅ ꯆꯩꯅꯕ ꯄꯦꯟꯅꯗꯕ ꯅꯨꯄꯤ ꯀꯣꯏꯕ ꯅꯨꯄꯥ ꯀꯣꯏꯕ ꯃꯈꯜ ꯃꯈꯜꯗ ꯂꯥꯛꯈ꯭ꯔꯒꯅꯤꯕ ꯄꯨꯟꯁꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯅꯈꯣꯏ ꯂꯨꯍꯣꯡꯂꯕ ꯇꯨꯡꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯀꯥꯏꯅꯗꯕꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯕꯤꯅꯒꯦ ꯈꯜꯂꯒꯗꯤ ꯑꯃꯅ ꯑꯃꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯖꯟꯅꯤꯡꯉꯥꯏ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯅꯨꯄꯥꯅ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯅꯨꯄꯤꯗ ꯍꯪꯉꯨ ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯅꯨꯄꯥꯗ ꯍꯪꯉꯨꯕ ꯑꯣꯄꯦꯟꯂꯤ ꯃꯁꯤꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯅꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯔꯕꯅꯤ ꯑꯃꯅ ꯑꯃꯗ ꯍꯪꯅꯧꯕ ꯅꯪꯒꯤ ꯑꯄꯥꯝꯕꯁꯦ ꯀꯔꯤꯅꯣ ꯄꯥꯝꯗꯕꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯐꯅ ꯄꯥꯝꯗ꯭ꯔꯒꯁꯨ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕꯗꯣ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯧꯕ ꯑꯗꯨꯒ ꯅꯨꯄꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯅ ꯄꯥꯝꯗꯁꯨ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯑꯄꯥꯝꯕꯗꯣ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯧꯕ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯕꯤꯅꯒꯅꯤꯕ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯛꯀꯦꯕ ꯑꯩꯈꯣꯏ ꯔꯤꯂꯦꯁꯟꯁꯤꯞ ꯊꯝꯕꯁꯦ ꯃꯁꯤ ꯊꯝꯕꯁꯤꯗꯁꯨꯀꯣ ꯃꯇꯝ ꯄꯤꯅꯒꯗꯕꯅꯦꯕ ꯑꯃꯅ ꯑꯃꯗ ꯃꯇꯝ ꯄꯤꯅꯔꯒ ꯑꯃꯅ ꯑꯃꯕꯨ ꯄꯦꯟꯅꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯆꯥꯛꯇ ꯊꯣꯡꯂꯒꯁꯨꯀꯣ ꯑꯩꯈꯣꯏ ꯉꯁꯤ ꯌꯦꯟ ꯊꯣꯡꯂꯦ ꯈꯜꯂꯁꯤꯕ ꯌꯦꯟ ꯊꯣꯡꯕꯁꯦ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯥꯔꯒ ꯂꯣꯏꯔꯦ ꯄꯨꯛ ꯊꯜꯂꯒ ꯂꯣꯏꯔꯦ ꯈꯜꯂꯗꯨꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯗꯨꯗ ꯊꯥꯛꯀꯗꯕ ꯃꯁꯥꯂꯥꯗꯒꯤ ꯃꯆꯪ ꯃꯌꯥꯝꯁꯤꯡꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯂꯥ ꯃꯆꯪꯁꯤꯡꯁꯤꯁꯨꯀꯣ ꯃꯁꯤꯁꯨ ꯊꯥꯛꯄꯒꯤ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯕ ꯅꯪꯅ ꯊꯨꯅ ꯆꯥꯅꯤꯡꯂꯦ ꯍꯥꯏꯔꯗꯨꯅ ꯅꯪ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯔꯗꯨꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯌꯦꯟꯗꯣ ꯍꯥꯞꯆꯤꯜꯂꯒ ꯃꯥꯒꯤ ꯃꯁꯥꯂꯥ ꯐꯁꯂꯥ ꯃꯌꯥꯝꯁꯤꯡꯗꯣ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯒ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯃꯩ ꯊꯥꯒꯠꯂꯒ ꯅꯪ ꯍꯥꯏꯕꯗꯤ ꯄꯨꯡ ꯑꯃ ꯆꯪꯒꯗꯕ ꯊꯣꯡꯕꯗ ꯑꯗꯨꯗꯩꯗꯨꯗ ꯄꯨꯡꯈꯥꯏ ꯑꯃꯗ ꯂꯣꯏꯁꯜꯂꯦ ꯈꯜꯂꯁꯤꯕ ꯃꯤꯅꯤꯠ 10ꯗ ꯂꯣꯏꯁꯜꯂꯦ ꯃꯨꯜꯂꯦ ꯈꯜꯂꯁꯤ ꯅꯪ ꯆꯥꯔꯦꯕ
mahau khara lairagani nang puksu thalagaraniba adumupu nang penaroiba nang satisfaction phangloiba maramdi akoina yen gumba thongbada khwaidagi akhoi thamoida penaribase karino akoina yen ase charani khalle chaba si thongbagi matang ase dai khoi masala dagi amadagi loina ready tawraga kaklaba kanda masigi matungda masi hapkadbani yamna pukning changna posakado matam piraga yamna hawna nama haiduna honaraga fajana matam piraga mathang magi thakpham thongba ekhoi masala dagi amadagi punmak to thaklaba kanda matam piraba kanda magonda pibam thokpa matam pung amada mungadaba do pung ama piraba kanda mulle haraba kanda nang chaduna yenguba nang nasada penaba ama phangani ba nang na pamliba mahawa do madu phangani ba nang saigi yana ma pangthong thonga chaba do di nang na pamjaba mahawa do phangloiba nang matam piraba nang na pamliba mahawa do su phangani adugo nang nasada su penagani ba aina masi thongbada hauji engonda hawriba aigona penariba mahau thokliba se aina ngasai hona khiba aina ngasai masi thongbagi damakta masala dagi amadagi yam kana sura khola dun thangla dun hona giba matam ngaira dun masi munan nam hona giba se masina maram oiragani masina hawriba se nang nasada penagani ba masi gumba kya ama laiba khoi luhong khudong laba ganda physical laiba se khoi gi relationship thamba se nupa nupi khoi khwaidagi maru oiriba se amana magi apam pam da masak khangnaba nupana di madi pena jagragani nupina di pena hauraroi aduga nupina di pena jagragani nupana di pena hauraroi masidai sida khajiktang mioi amakhakta pena da balak padako nuksina badam mayeng tarakani amana mabu haina wangam nadraba maramasina openly haina wa nangi nupa oiba nangi nupi oiba nangi apamba karino pamda karido amana magi apam pamda thungan nama hono matam pumda nuksi chana laibina ganiba masi hara ngasi gi wari ase mata asi doloi sinjare kari gumba ai gi wari ase na nungai ba tholaga ti miamda ina mamang da so haija ki baduni nuksi biduna channel ase subscribe tawba kawbiram ganu aina hai ki ba khot ki ba sida asoi baran ba kya ama yaram ba yai aingonda leiba knowledge khara do miamda aina share tawjaning duna tawbani aina hai ki ba khuding mak achumbani haiba leijade asoi ba kya ama yaubi gani asoi ba singdom miamda ngakpi gani haina thaje asoi yauraga sum yamna comment section da comment tawduna chumthok pirakpada aigi oinadi yamna kana bigadaba haibadi motivation ama oigadra haina thajai miyoiba khuding mak punsi da ai khakta chumgani haiba leite aingonda soiba kya ama yauramgani maram sina yengbiriba myamda asoiba kya ama yaubiraga su aibu ngakpiu haina aina nongluk chari thengnarasi aigi mathangi video da matam adu phawgi damakta kainarasi bye bye